Miyoiba kunai manungda leiba kanglupsingi punsi marel chat arol amadi awa nuai khangge harbadi mafam duda satludrabasu makoina puthorakpa film singdagi laina khangba ngami film amada na chatnabi amadi punsi marel gi mami ningthi jana tai maram asina amaga gi culture khangminabada film na khwaidagi sawraba thodang lawri lam gi jati gi natraga malengi film festival kaya pangthoknari Manipuri cinema gi khongchatsu sahi yangkhai henkre handak tha asigi ahumdagi tayet phawa North East India Film Festival lising ani kunmari Imphal da Thauna Manipur na sinduna DIPR Art and Culture Film Forum Manipur MSFDS Tantha Police amadi Hotel Castle ga khusamnaraga festival asi pangthokki Bharat Sarkar gi Information and Broadcasting Ministry na senthang piduna pangthokkiba festival adu MSFDS ki hall da hogdokki Raijapal Anusay Weekend Mithunglen DMU gi Vice Chancellor Professor N Rajmohan amadi Art and Culture gi Commissioner Sri M Joy Singh na akhanaba mithung aduga saknaraba filmmaker Aribam Sam Sarmana mifam mapu oiduna hogdokki festival asigidamak film tarahumde sanglakki Birenda Salam Bobby Mayengbam Maipak Sana Horongbam amadi Romison Khetrimemna member oiraga Oken Amaksamna pre-screening committee gi chairman oina competition section kidamak film Nipal khangatki atopa competition yaudaba film manga amana spectrum haiba category da thamlaga miyam utki festival ge hogdokpa film oina jati gi amadi malengi thakta mana kaya phanglaba Romi Maitei gi film ekhoi gi yum utki film asi lokta gi phumthakta leiba mi singa awaba punchi utpa phajara film amani ayengba singna su thagat naki festival asi gi film tarahumdoi mag MSFDS amadi Lamphel gi Tantha Police ta utki MSFDS ki holder film singi nainaba mifam singja pangthoki Bobby Mayengbam na festival director oina nainaba mifam singa sinki film gi director sing amadi yengliba singa wahang pakhum tangnuduna film singdugi nungi wakhalon sing khangdok na hotnaki competition gi khangatlaba film Nepal adudi Boro film Gorai Phakri Assamese film Before Spring Samarpan, The Color of Spring, The Nelly Story, A Midday Without a Name, Garo film, Rapture, Amadi Manipuri film, Joseph Ki Masani, Spectrum, The Utkiba Singna, Zentia film, Kasiti, Anal film, Tree of Secrets, Tangkul film, Samkhok, Amadi, Morning Star, Aduga, Rongway film, The Curse Ni. Competition section gi jury members singdi Kolkata dagi saknaraba film critic amadi festival organizer Premindra Majumdar Kerala dagi filmmaker amadi film gi oja Sunny Joseph amadi Manipur dagi filmmaker Makhon Mani Mongsabani Makhoi ahumna kupna yenglaba matungda festival asigi aroiba numit March ki tang tareta MSFDS ki hall da bangtok bol loisin bagi thorumda mana singdu laukthokki ahan bada special jury award Assamese film Before Spring the Piki Sruti Smriti Chang Kakoti na direction piba film ni sale oina lupa lising kuntra memento ama certificate ama yauri Best Screenplay Award na Assamese film The Nearly Story the Piki Parthajib Baru ana screenplay ibani direction chuman p sale oina lupa lising ni pu yauri Best Sound Award na Boro film Gorai Phakri gi Amrit Pritam amadi Debojit Sangmana phangki sale oina lupa lising ni pu yawi Best Editing manana Samarpan film gi Kuldip Baruana phangki sale oina lupa lising ni pu yawi Best Cinematography na Before Spring film gi Zen Setunat na phangki sale oina lupa lising ni pu yawi Best Director Manana Manipur gi film Joseph ki Machagi director Hawum Paban Kumar na phangki sale oina lupa lising yankhay yawi Best Film na Garo film Rapture na takre Dominic Samana direction pibani sale oina lupa lakh ama lising kun yauri Case Award yaudabada Assamese film A Midday Without a Name gi director Khanjan Kishore Nath Special Mention Award Piki Manipuri film Joseph Ki Machagi protagonist Ruben Masangbada Jury Award for Outstanding Performance Piki
तांग पांथोखिबा नॉर्थ ईस्ट इंडिया फिल्म फेस्टिवल असिना फिल्म पांजबसिंगदा कैमेरा स्क्रीन प्ले डायरेक्शन साउंड एडिटिंग अमदी एक्टिंग दा अवांग नोकपोकी फिल्म सिंग कया यामना सखोटलबगे करम माइकैदा संगसिल्ली अमदी लो बजेट दा करमना फजब फिल्म नंबर याय हाइबदु उहनकी अरोइबदा बेस्ट फिल्म तारबा राप्चर उटकी जोसेकी मसा उत्प निमितदी होल हाउसफुल ओइकी अतै निमितदी मी यामना तिनखिदे थौना फना फिल्म फेस्टिवल अमा मणिपुर की हौजी ओइरबा फिल्म सिदा सिनबीबगीदमक चेयरमैन वाई नीलचंद्र सिंह अमदी मागी कांगबुबु मियामना थागत्तब ngamde हंदकी फेस्टिवल असिना अवांग नोंपोकी मियामबु खंगमिन्नबगा लोइनना अमत्त ओइबगी मरी हेना चसिल्लले हाइदब ngamloi।